yausang thabal da nupi sing da crime thoktana ba WAC gi thomi sing car thokduna miyamda sebau yen gadawri Leisabi singna thabal maphamdagi thoklaga amambada nupa unabinu WAC ngasi nungdaram phongbasi phona February gi tang 19 da Women Against Crime WAC na sinduna lakliba March gi sechet anida kangladagi nupi ngaktana car thokduna yausang thabal da nupi gi oiba crime thoktana ba thaudang lominasi haiba se pau yen ba khongchat kani hairi Kanchipur da leiba WAC gi office ta pangthokpa pau mifam amada lup asigi advisor S Sobitana paumising da haiki yausang thabal bu nupi gi oiba crime kya thokpham oiraklibasi thoktana ba aikoi punamak na hotna minasi yausang numit manga ni dagi hena thabal songbigano nupa singnasu nupi singbu thabal maphamdagi thoklaga crime tawbigano nupi singnasu isada crime thoktana ba hotna minasi mayai ka ba chinjak sarga thabal songbigano thabal gi akoi bada mayai ka ba chinjak yonbigano Leisabi singna yengba nungaitaba phirol setpigano nat gi oiba phirol sing sijinabiyu Leisabi singna thabal maphamdagi thoklaga amambada nupaga unabigano thabal gi music nat gi oiba ingtapa asengba mahoksadagi leireklaba thabal gi music khongbiyu miyamna awangba ahoba music na maduga chanaba thabal Kuchong songlakpada akaiba thui Leisabi singna yengba nungaitaba thabal kuchong songbigano thabal nganna hobiyu amadi nganna lusinbiyu Thengliba makai crime thokpa hengalai thabal gi damakta yausang hawdringai da lambi da sel thatpigano maduna athu akai thabak chatliba asat awok singda ayet papi isa gi lekai gi yumthong dagi khairaga thabal songbiyu yum palaba nupa nupi singi thabal dagi lapthokpiyu hainasu mangna makhatan appeal tarokli magna makhatana hai yausang thabal da nupi da sathaba crime sing thoktana bagi damak nupi lup kulongga loinana women against crime na thaudang lomina bagi damak manipur sinba maira paibi club singna isagi lekai gi thaudang lomina si hairaduna yausang thabal da crime thoktana ba thaudang logudaba lup sing adudi women against crime salai taret ki apun manupi lup Nimapal, Situwa, Nungsup Impal Palem Ima Apun Balup, Universal Mother Organization, United Women Development Organization, Nambol Apun Manupilup, Kaikol Semgat Sagat Nupilup, Women Welfare Association, Kaksing Kunong Maira Paibi, Hauka Sorarel Naugyok, Naukolup, Iraima Women Welfare Association, Kwakaitel Laisram Laikai, Langtaba Lep Maya Laikai, Women Welfare Association, All Manipur Nupimaru Loitang Kunau Branch, Ima Laimarol Women Welfare Association, Kongbo Women Welfare Association, Haknung Apun Manupilup, Poirau Thongjin Women Welfare Association Singmane, Aikogi Amata Ngairba Fazakraba Lai Haktaki Reraklaba, Thabal Asibu Masak Tiana Honarakli, Atopo Purup Singna Noknaba Amadi Hantana Yang Nabagi Masak Oirakli, Nupi Oiba. Crime kaya yausang thabal thokpagi sang hengalakli crime ama tawrurabadi awaba soidana tagani haibisi nupa singna khangjinbiyo naha oiriba nupa kya na thabal songba satpadagi pakhang saduna nupi kya koibadagi yumgi nupi mirairakpa ot nairakpa thabak suninglakaba koiba sattuna sel manghalakpa khatna sainaba kya tholakpana singba thogdok kya thokli Paugi mifam aduda salai apun manupi lamjing lupki General Secretary Akoizam Santi UMO gi President Sorojini Laimana singba miyoi singna wangangki